मैम इसे सुसाइडल नोट नि गाइदि खनबिगनु इसे सुमना सैहोवे ngasi hayeng hayeng dagi hangchit khucha thek tu na chatli apam lambi da chatnadi panthung di manai khongchat tu gi mongpham na aroi panthung ni samna kitang kano tong na khoi yamba sine ibirak pesai nai dar ai dum nging jage ngasi dagi hayeng dagi hangchit khucha thek tu na chatli aroi banumi tugi punsi khong chatni aisu chatli masu chatli apambalam bida chatnari panthung di manai khong chatugi mong famna aroi ba panthung ni mong famna aroi ba panthung ni ha 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 electric vehicle run away. Here, public transport tilayradana gari sing chenbam oiriba sorok se same day. Why? We don't question. अखोई की society दा civil society अमन थोकला आगे हेक्ता कनागुमा social boycott तवरे नत्रगा event अमा boycott तवरे थिंगजल ले हाइबा मतमदा we simply follow. High river same organization say are they in hand in glove with the government? Or magi hana tawgriba activities sing mayam sing dugi pattern do khoni yengbra do this simply react oibra nataga makhoi manipur nung sibagi da makta makhoi gi activities sing je tawbra haiba sai khona sungi
ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯀꯟꯇꯦꯝꯄꯔꯔꯤꯁꯤꯗ ꯆꯠꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯁ꯭ꯇꯥꯏꯜꯁꯤꯗ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯁꯦꯝꯃꯀꯥꯟꯗ ꯃꯣꯏꯒꯤ ꯅꯥꯀꯣꯡꯁꯦ ꯌꯧꯍꯟꯕ ꯍꯥꯏꯕꯁꯦ ꯑꯩꯅ ꯑꯦꯛꯁꯄꯤꯔꯤꯃꯦꯟ ꯇꯧꯔꯒ ꯍꯟꯗꯛ ꯌꯦꯡꯉꯦ ꯑꯩꯒꯤ ꯏꯃꯥꯅ ꯏꯁꯩ ꯑꯃꯈꯛꯇ ꯏꯅꯥꯎ ꯕꯣꯔꯤꯁ ꯕꯣꯕꯅ ꯏꯕꯅꯤ ꯍꯥꯟꯅꯒꯤ ꯑꯩꯈꯣꯏꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯇꯕ꯭ꯂꯥ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯌꯥꯝꯅ ꯆꯝꯕ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯁ꯭ꯇꯥꯏꯜ ꯑꯃꯗ ꯇꯧꯔꯒ ꯁꯛꯄꯗ ꯑꯗꯨ ꯁꯛꯄ ꯍꯧꯔꯀꯥꯟꯗ ꯃꯣꯏꯗ ꯏꯁꯩ ꯏꯃꯥ ꯂꯩꯕꯥꯛꯅꯤꯡꯕ ꯏꯁꯩ ꯑꯆꯥꯄꯣꯠ ꯂꯩꯕ ꯊꯣꯛꯎꯁꯦ ꯑꯗꯨ ꯍꯜꯂꯒ ꯀꯩꯅꯣ ꯇꯧꯁꯦꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯅꯈꯤꯕ ꯉꯥꯛꯇꯅꯦ ꯕꯠ ꯍꯧꯖꯤꯛꯇꯤ ꯑꯩꯅ ꯍꯦꯛ ꯀꯥꯈꯠꯂꯛꯄꯒ ꯕ꯭ꯔꯗꯔ ꯕꯤꯟ ꯏꯃꯥꯗꯣ ꯁꯛꯄꯤꯔꯛꯑꯣ ꯕ꯭ꯔꯣꯒꯤ ꯏꯃꯥꯗꯣ ꯁꯛꯄꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯑꯦꯕ ꯍꯧꯖꯤꯛꯁꯦ ꯍꯥꯏꯗꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯌꯧꯍꯟꯅꯤꯡꯉꯤꯕ ꯃꯦꯗꯤꯌꯝꯁꯦ ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛꯀꯤ ꯖꯣꯅꯔꯥꯁꯦ ꯍꯧꯖꯤꯛꯀꯤ ꯀꯟꯇꯦꯝꯄꯔꯔꯤ ꯅꯍꯥꯁꯤꯡꯅ ꯇꯥꯒꯗꯕ ꯄꯣꯠꯁꯤꯗ ꯁꯦꯝꯃꯒ ꯍꯥꯏꯇꯥꯔꯦ ꯏꯃꯥ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯏꯄꯥ ꯅꯨꯡꯁꯤꯕꯒꯤ ꯑꯣꯏꯔో ꯑꯩꯅ ꯌꯦꯟꯕ ꯑꯃ ꯆꯪꯉꯦꯕ ꯃꯣꯏꯗ ꯑꯗꯨꯅ ꯃꯣꯏꯅ ꯃꯣꯏꯒꯤ ꯋꯥꯈꯜꯗ ꯆꯨꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯑꯥꯏꯗꯤꯌꯥꯁ ꯃꯌꯥꯝ ꯑꯗꯨꯒ ꯃ꯭ꯌꯨꯖꯤꯛꯀꯤ ꯆꯠꯅꯔꯤꯕ ꯃ꯭ꯌꯨꯖꯤꯛꯀꯤ ꯊꯣꯛꯂꯛꯏꯕ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯌꯨꯁ ꯇꯧꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯣꯏꯒꯤ ꯅꯥꯀꯣꯡ ꯌꯧꯅꯕ ꯍꯣꯠꯅꯩ ꯍꯧꯖꯤꯛꯁꯦ ꯑꯗꯨ ꯅꯠꯇꯗꯅ ꯍꯥꯔꯃꯣꯅꯤꯌꯝ ꯇꯕ꯭ꯂꯥ ꯑꯃ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯊꯥꯏꯅꯒꯤ ꯑꯣꯜ ꯇ꯭ꯔꯦꯗꯤꯁꯟꯗꯨꯗ ꯃꯣꯏꯗ ꯁꯨꯝ ꯇꯧꯔꯒꯗꯤ ꯃꯣꯏ ꯇꯥꯎ ꯌꯥꯔꯛꯇꯕ ꯑꯗꯨꯒ ꯃꯣꯏ ꯇꯥꯁꯟꯗꯦ ꯍꯥꯏꯇꯥꯔꯦ ꯏꯁꯩꯁꯦ ꯁꯨꯔ ꯑꯃꯗꯤ ꯂꯤरिꯀꯦꯜ ꯑꯥꯏꯗꯤꯌꯥꯁ ꯀꯟꯇꯦꯟ ꯃꯌꯥꯝꯗ ꯄꯨꯟꯅ ꯆꯠꯄꯅꯤꯅ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯖꯔꯒ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯏꯃꯥꯅ ꯏꯁꯩ ꯑꯃꯈꯛ ꯂꯩ ꯑꯗꯨ ꯁꯛꯄ ꯀꯥꯟꯗ ꯃꯣꯏꯅ ꯌꯥꯝꯅ ꯇꯥꯕꯤꯕ ꯑꯗꯨꯒ ꯃꯣꯏꯅ ꯌꯥꯝꯅꯒ ꯃꯃꯤꯇꯩ ꯃꯄꯤꯐꯥꯎ ꯇꯥꯕ ꯑꯩꯉꯣꯟꯗ ꯀꯥꯈꯠꯂꯒ ꯀꯣꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝ ꯌꯥꯎ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛꯀꯤ ꯃꯦꯗꯤꯌꯝꯁꯦ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯊꯧꯕ ꯑꯗꯨꯒ ꯌꯥꯝꯅ ꯃꯣꯇꯤꯚꯦꯁꯟ ꯑꯃ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯑꯀꯟꯕ ꯃꯦꯗꯤꯌꯝ ꯑꯃꯅꯤ ꯍꯥꯏ ꯑꯗꯨꯕꯨ ꯃꯦꯗꯤꯌꯝꯗꯨ ꯀꯃꯥꯏꯅ ꯁꯤꯖꯤꯟꯅꯒꯗꯣꯏꯅꯣ ꯍꯥꯏꯁꯦ ꯍꯧꯖꯤꯛꯀꯤ ꯃꯤꯔꯣꯜꯁꯤꯡꯗ ꯇꯥꯍꯜꯂꯀꯥꯟꯗꯅ ꯍꯦꯟꯅ ꯑꯩꯈꯣꯏꯅ ꯌꯨꯠ ꯀꯟꯀ꯭ꯂꯦꯕ ꯑꯅ ꯉꯁꯤ ꯇꯧꯔꯤꯁꯤꯅꯤ ꯌꯨꯠꯁꯤꯡꯗ ꯆꯪꯉꯀꯥꯟꯗ ꯍꯦꯟꯅ ꯂꯩꯕꯥꯛꯁꯦ ꯑꯐꯕ ꯑꯣꯏꯔꯛꯀꯗꯣꯏꯅꯤ ꯑꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯑꯃ ꯆꯪꯉꯦ ꯑꯩ ꯍꯥꯏꯖꯅꯤꯡꯉꯤ Thank you so much. So the sensational singer of Manipur, Mr. Arbin, and my dear friend. Arbin, yum pale, icha leire. ꯄꯥꯜꯂꯦ Isagi loina biga imaga gi marakta preference hangadi. Ima khan gadra, natraga isagi loina bi khan gadra. ꯃꯁꯤ ꯀꯩꯅꯣꯅꯤ ꯁꯤꯒꯤ ꯋꯥꯍꯪꯁꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯏꯆꯥ ꯂꯩꯔꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯁꯤꯅ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯝ ꯋꯥꯔꯛꯈꯤꯁꯦ ꯑꯩꯁꯨ ꯈꯪꯉꯦ ꯑꯩꯒꯤ ꯏꯆꯥ ꯂꯩꯔꯀꯥꯟꯗꯅꯤꯀꯣ ꯑꯩ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯝꯗꯦ ꯏꯃꯥꯗ ꯈꯟꯅꯕ ꯍꯧꯋꯤ ꯏꯃꯥꯅ ꯉꯥꯡꯕ ꯇꯥꯅꯤꯡꯗꯦ ꯃꯔꯩ ꯇꯧꯁꯜꯂꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯩꯒꯤ ꯅꯨꯄꯤꯅ ꯃꯃꯥ ꯑꯃ ꯑꯣꯏꯔꯛꯑꯀꯥꯟꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯁꯦ ꯀꯃꯥꯏꯅ ꯌꯣꯛꯂꯛꯀꯦ ꯑꯗꯨꯒ ꯑꯩ ꯀꯃꯥꯏꯅ ꯀꯩꯅꯣ ꯇꯧꯒꯦꯁꯦ ꯑꯩ ꯔꯤꯌꯦꯂꯥꯏꯁ ꯇꯧꯔꯛꯑꯦ ꯍꯧꯖꯤꯛ ꯑꯗꯨꯅ ꯑꯅꯤꯃꯛ ꯑꯗꯨꯝ ꯑꯩ ꯃꯥꯟꯅꯅ ꯈꯜꯂꯤ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤꯗꯃꯛꯇ ꯑꯅꯤꯃꯛ ꯃꯃꯥꯅꯤ ꯀꯌꯥꯝ ꯋꯥꯅ ꯃꯆꯥꯒꯤꯗꯃꯛꯇ ꯀꯩꯅꯣ ꯇꯧꯒꯦꯁꯦ ꯑꯩ ꯈꯜꯂꯦ ꯑꯗꯨꯅ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯅꯥꯅ ꯍꯦꯜꯂꯤ ꯍꯥꯏꯕꯗꯨꯒꯤ ꯀꯣꯏꯁꯟꯁꯦ ꯑꯩ ꯑꯟꯁꯔꯁꯦ ꯄꯤꯖꯅꯤꯡꯗꯦ ꯍꯥꯏꯇꯥꯔꯦ Yam nungaiche Arbin dagi hangjage singer amoina music se profession amoina lobhu matamda awba mayam thengnaramgani success oigedra oiroidra thengnaramgani mama apa mayam amana isa se singer oirakan my life is sustainable oibra kaina khalamgani music as a career chatpa yabra ꯌꯥꯏ ꯑꯩ ꯆꯠꯆꯔꯤꯁꯤꯗꯤ ꯍꯧꯖꯤꯛ ꯂꯩꯔꯤꯁꯤꯗꯤ ꯑꯩ ꯀꯩꯝ ꯇꯧꯗꯦ ꯃ꯭ꯌꯨꯖꯤꯛ ꯅꯠꯇꯕ ꯑꯗꯨꯝ ꯍꯤꯡꯉꯤ ꯑꯗꯨꯝ ꯆꯠꯂꯤ ꯅꯨꯡꯉꯥꯏ ꯂꯩꯔꯤ Manipur mayamna praja singna thengnaba ꯍꯣꯏ doubt sing amtang clear to ꯑꯩꯈꯣꯏꯒꯤ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯁꯦ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯑꯗꯨꯒ ꯁꯣꯁꯦꯜ ꯒꯦꯗꯔꯤꯡ ꯑꯃ ꯃꯥꯁ ꯑꯣꯏꯅ ꯇꯧꯔꯒ ꯀꯟꯁꯔꯠ ꯇꯧꯕꯗꯒꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯇꯥꯜꯂꯤ ꯔꯦꯀꯣꯔꯠ ꯁꯛꯄꯗꯒꯤꯁꯨ ꯇꯥꯜꯂꯤ ꯃꯦꯗꯤꯌꯝ ꯑꯅꯤ ꯑꯍꯨꯝ ꯊꯣꯛꯅ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯀꯨꯝꯍꯩ ꯍꯔꯥꯎ ꯂꯥꯟ ꯂꯥꯛꯄ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯃ ꯏꯔꯥꯡ ꯑꯃ ꯂꯥꯛꯄ ꯀꯥꯟꯗ ꯏꯁꯩꯗ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯂꯥ ꯑꯁꯤꯗ ꯇꯥꯏꯅꯐꯝꯁꯨ ꯊꯣꯛꯏ ꯃꯔꯝꯗꯤ ꯀꯃꯥꯏꯅ ꯁꯣꯝꯗ ꯅꯣꯡꯃꯩ ꯀꯥꯞꯅꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯏꯁꯩ ꯁꯛ ꯂꯩꯗꯣꯏꯅꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯄꯨꯡꯂꯣꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯒꯣꯏ ꯁꯥꯖꯩ ꯍꯥꯏꯖꯔꯤꯕ ꯂꯦꯞꯄꯤ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄ ꯀꯥꯟꯗ ꯍꯨꯏꯁꯥꯔ ꯑꯃꯗꯤ ꯌꯦꯡꯊꯣꯛꯆꯔꯤꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯐꯦꯁꯟ ꯀꯅꯥꯅ ꯂꯥꯟ ꯃꯅꯨꯡꯗ ꯑꯇꯣꯞꯄ ꯄ꯭ꯔꯣꯐꯦꯁꯟ ꯃ꯭ꯌꯨꯖꯤꯛ ꯅꯠꯇꯕ ꯑꯗꯨꯒ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯤ ꯅꯠꯇꯕ ꯀꯅꯥ ꯂꯦꯞꯄ ꯌꯥꯎꯒꯦꯅꯦ ꯗꯨꯀꯥꯟ ꯐꯝꯕ ꯂꯣꯏ ꯐꯝꯃꯤ ꯔꯤꯛꯁꯣ ꯊꯧꯕ ꯂꯣꯏ ꯊꯧꯔꯤ ꯑꯣꯛꯇꯣ ꯊꯧꯕ ꯂꯣꯏ ꯊꯧꯔꯤ ꯑꯣꯐꯤꯁ ꯀꯥꯕ ꯂꯣꯏ ꯀꯥꯟꯅꯔꯤ ꯀꯅꯥ ꯂꯦꯞꯀꯦꯕ ꯕꯠ ꯍꯣꯜ ꯂꯥꯟꯗ꯭ꯔꯤꯕ ꯃꯅꯨꯡꯗ ꯑꯩꯈꯣꯏꯗꯤ ꯂꯦꯞꯄꯒ ꯂꯩꯔꯤꯅꯦꯕ ꯑꯗꯨꯗ ꯀꯩꯝꯇ ꯃꯦꯛ ꯍꯥꯏꯕ ꯅꯠꯇꯦꯕ ꯏꯁꯩ ꯂꯥꯏꯚ ꯈꯔ ꯁꯛꯄ ꯅꯨꯡꯉꯥꯏꯖꯕꯒꯤ ꯅꯠꯇꯕ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯌꯦꯡꯉꯛꯏꯅꯦ ꯑꯩꯈꯣꯏꯗꯤ ꯌꯦꯡꯉꯛꯄꯗꯣ ꯈꯥꯡꯕꯒꯤꯅꯦꯕ ꯇꯣꯛꯀꯦꯅ ꯌꯦꯡꯉꯛꯄ ꯅꯠꯇꯦꯕ ꯍꯦꯛ ꯐꯕꯒ ꯑꯗꯨꯅꯅꯦ ꯑꯩꯅ ꯍꯨꯏꯁꯥꯔ ꯌꯦꯡꯉꯒ ꯑꯩꯈꯣꯏꯗꯤ ꯊꯕꯛ ꯇꯧꯖꯩ ꯍꯥꯏꯁꯦ ꯑꯩꯈꯣꯏꯁꯨ ꯈꯪꯉꯦꯕ ꯀꯃꯥꯏꯅ ꯃ꯭ꯌꯨꯖꯤꯛ ꯍꯥꯏꯕ ꯅꯠꯇ꯭ꯔꯒꯅ ꯑꯦꯅꯤ ꯑꯥꯔꯠꯀꯤ ꯐꯣꯝꯁꯦ ꯑꯦꯟꯇꯔꯇꯦꯟꯃꯦꯟ ꯁꯦꯛꯁꯟꯗꯁꯨ ꯑꯣꯏꯕ ꯑꯗꯨꯒ ꯄ꯭ꯔꯣꯐꯦꯁꯟꯁꯨ ꯑꯣꯏꯕꯅꯤꯅ ꯀꯥꯂꯦꯐꯨ ꯀꯥꯟꯗ꯭ꯔꯤꯐꯨꯗ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯨꯏꯅ ꯈꯟꯖꯩ ꯑꯗꯨꯅ ꯃ꯭ꯌꯨꯖꯤꯛꯁꯦ ꯄ꯭ꯔꯣꯐꯦꯁꯟ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯊꯤꯅ ꯍꯤꯡꯕ ꯌꯥꯏ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗꯗꯤ ꯌꯥꯕ ꯄꯣꯠꯁꯦ ꯊꯑꯣꯏꯅ ꯍꯤꯡꯊꯠꯊꯠꯄꯅꯦ ꯍꯥꯏꯇꯥꯔꯦ ꯍꯤꯡꯍꯟꯗꯕꯅꯤ ꯒ꯭ꯌꯥꯟ ꯇꯥꯅ ꯇꯥꯁꯟꯅꯗꯕꯅꯤ ꯑꯗꯨ ꯇꯥꯕꯤꯔꯣ ꯃꯌꯥꯝ ꯏꯁꯩ ꯍꯔꯥꯎ ꯀꯨꯝꯍꯩꯁꯦ ꯍꯔꯥꯎ ꯀꯨꯝꯍꯩ ꯉꯥꯛꯇ ꯎꯕꯤꯒꯅꯨ ꯄ꯭ꯔꯣꯐꯦꯁꯟ ꯑꯃꯁꯨꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ
ꯂꯥꯟ ꯇꯧꯔꯦ ꯂꯥꯟꯒ ꯆꯥꯟꯅꯕ ꯑꯩꯈꯣꯏ ꯃꯦꯗꯤꯌꯝꯗ ꯏꯁꯩ ꯇꯧꯖꯔꯛꯀꯅꯤ ꯑꯦꯅꯤ ꯀꯩꯅꯣ ꯇꯧꯔꯦ ꯍꯔꯥꯎꯔꯦ ꯍꯔꯥꯎꯕꯒꯤ ꯃꯑꯣꯡꯗ ꯇꯧꯖꯔꯛꯀꯅꯤ ꯑꯗꯨꯅ ꯃꯌꯥꯝꯅꯁꯨ ꯑꯩꯈꯣꯏꯁꯦ ꯄ꯭ꯔꯣꯐꯦꯁꯟꯅꯦꯅ ꯈꯟꯕꯤꯌꯨ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯩ ꯏꯁꯩ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯝꯇ ꯇꯧꯖꯗꯦ ꯏꯁꯩꯒꯤ ꯄ꯭ꯔꯣꯐꯦꯁꯟꯁꯤꯗ ꯂꯩꯖꯔꯤ Just one question and I Arvind hangjaoge. This is very serious. Aduga Arvind khumisi yam powerful oiko. Aduga yam that's a powerful reply response. Not Arvind isai khakinate ko. I the culture to river art form mayam sigi le river mayam sigi wahang ni. Adu mayam gi achang thingjan phamne ba. Kari set ke si sei sak yaroi natragana isai tau yaroi khotpe yaroi natragana lila tau yaroi si hajin soft spot ni. COVID matam thingre exam manung thinge pang thing andak lan manung thinge hauzik aswai the nomay kapna rade amuk yaroi isai sa yaroi de Arvind it's a funny question yam nok no khombiro ko ai mam khidang no haning to bane Arvind the thing wai taraba kai thing da ge sin sachin jai wai ngarang kha thingre Arvind the thing bai power se piraba Manipur da kari karba poram thing aning ꯑꯩꯈꯣꯏ ꯊꯤꯡꯉꯤꯕꯁꯦ ꯊꯤꯡ ꯇꯥꯕꯅꯦ ꯑꯗꯨꯗꯤ ꯑꯩ ꯍꯤꯡꯅꯤꯡꯕꯅꯤꯅ ꯍꯥꯏꯇꯥꯔꯦ Arvind Manipuri government the question am thang bi any question Manipur government da peace ki adagidi any feel mayam amagi hangbe ai do aisu aigi section aigi kala toba art toba de leijabani na haitare Manipur government na art and culture ji kamaini yengbirige habisi hangjarge okay thank you so much tare wangang pase thaja video se awe do sam doi pe sai se pungdop topa ma aina suga sakta bai sai ma sakcharam ge ngasi gi platform ji gi yamna khudong chapa lojaraga sai se ai yamba Mr. Boni Sharma actor mayam gi mayam ne khwaidi nu shibir be yamba gi lyrics ni mana khoi gi hadaki tawgi ba lan adum hai se lan manu da irakhiba isai ne aina fam na dum kemsu sathok tabni na ibani tanaraga dum tawki be isai ni hujik se nambagi plan ju leijare aduna mayam isai se suicidal note ni kai di khanbi ganu isai se sumna sai howe ngasi dagi hayeng dagi hangchit khucha thek tu na chatli apam lambi da chatnadi panthung di manai khongchet tugi mongpham na aroi panthung ni samna kitang kano tong na khoi yamba sine ibirak pe sai nai tar ai dum yengjage ngasi dagi hayeng dagi hangchi khucha thek tu na chatli aroi banumi tugi punsi khong chatni aisu chatli masu chatli apambalam bida chatnari panthung di manai khong chatugi mong famna aroi ba panthung ni mong famna aroi ba panthung ni ha thank you thank you so much matang sida Norris Window Television Network na sandok chaba Manipur Conclave 2026 ki ahum suba conclave youth conclave Rising Manipur Promising Stars matang swai the tension jari penere singbu amukhan na thagat perform dok jari kai khumna jari amadi leibi yengbiri ba audience sing amadi Norris Window Television ki program asibu khoi gi social media handle sing Facebook live YouTube live the yengbiri ba amadi cable network sing yengbiri ba punamakpu host jari ba Mizban Hanifna kai khumna jabagloina matang swai the tension jari मैं आपको कहना था